ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 5 ꯌꯥꯎꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥ ꯀꯛꯆꯤꯡꯒꯤ ꯀꯟꯚꯦꯅꯔ ꯔꯥꯖꯤꯕ ꯈꯦꯇ꯭ꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯔꯥꯖꯤꯕ ꯈꯦꯇ꯭ꯔꯤꯅ ꯍꯥꯏ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕ ꯑꯗꯨꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯌꯥꯎꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯃꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯛꯊꯣꯛꯈꯤꯗꯨꯅ ꯂꯥꯟꯖꯦꯟꯅꯀꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝꯁꯤꯡꯗ ꯂꯩꯍꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯤꯌꯨ ꯍꯣꯅꯔꯦꯕꯜ ꯁꯤएम उन्नब चतुरुनी अखोइना चतप मतमसिदा अहानबदा अखोइ लंसाई थौनासी कनानो करीनो करमना होरखिबनो हाइबसी ममुत ताना ऑनरेबल की टेबल दा थम्मब मतुंगदा अखोइना ऑनरेबल सीएम दा थमजरंबा अखोइगी खुगी चार्टर ऑफ प्रेजेंटेशन हाइगद्रा नत्रगना डिमांड हाइगद्रा हौजिक मणिपुर की लेजरंबा सक्तम असिबु थुगाइनब होनरक्लिबा कुकी रिफ्यूजीसिंग की मिलिटेंट्सिंग चंगतुना कोइदा अटैक तौबा ngasi मक्तसु अयुक्ता कोइ खुद थानबा टेक्नोपलदा कोइ सिगी पाउ फंगजै सिगुंबा मयामसे मतुंगदा थोक्तनबा सिगुंबा फत्रबा कुकी मिलिटेंट्सिंग से थुबा मतमदा तथोखिबा मैतैसिंगना लैरंबा चेलक्तुना अतोप मफमदा कोइ सैगांगुना लैबा मीसिंगसे मसा मसागी मयुमदा अथुबा मतमदा हंजिनबगी थौरांगसी लखोत्पियु हाइबगी वफम असि थमजरमी।